Hello mayam ngasi nga yaudaba chairaubugi sangom sana thongbu uchake mayam yengminasi thongnanaba lawriba sangom sana se gram chani ne hairab aina sangom sana se yam chu chaudabida sumaina piklapna seme adudi sangom sana sida thumse yamdabida khujapi manga taruk kumbai changda chaisilani sangom sana siga thumsiga tapna totminarani sangom sana si su kaidanaba sangom sana si yam kaigalidana jet hekta tagale aduna hoi tamna sumaina sangom sana siga thumsiga totminarani adudi hujik sangom sana se tawna bidongta pan ama lawjare thau se khare amna dum hairage thongbagi su yauna dum punna sangom sana se tawdana thongsu dum hawi tawdana thongsu dum lei adubu ayambana di tawthoklaga thongnai adu ai ngasi di sangom sana se hana tawthokjarage thongna bidongta sangom sana se mathak makha onbe yarni adu khabai thadrungida chopstick ki stick ama khakna makha se ilaga yenge konsida napsinbrana kaigumba konsida napsilamagadi khabai thaba matamda kaidoinidana aduna napsinbra hana check toge napsindre adudi khabai tharaga sangom sana che mathak makha olani tawthoklaba sangom sana sing che loktarani lemhoriba thawsida sangom sana se adum thongjana bidongta tespata mana ama ilaji maru mapum ama long maru mapum ahum aduga using sache yamdabida matik macha ama khaktang hapani Fadigo maru mapum se chamus tangkai phabatabida hapchilani jira maru mapum su yamdabida khara ngahorani maru marang singje kadanaba gas ki meri se khwaidagi pikna low flame da thamani maruina kopi akangba kharasu ngahorani aidi maruina kopi atekpa leite aduna akangbo ina hapchile mithi maru mapum su yamdabida khara thadare sugaiba singsu khara hapchilhorani mathangda hing powder hapani nga yaudaba chairaubugi sangom sana thongbanina tilhau chanam ding ngauraroi gas ki meri se khwaidagi low da thamaga maru marang singje kadanaba ngahak ngaurba matungda hujik khaminsinba mapum ani grinder gi apik bazaru da takhaibane takhairaba khaminsinba mapum ani se haijilani chawrakna minute 3 gumba habdi khaminsinba se sina mulakpa matamda adu phawba gas ki meri se medium da thamaga ngaurani talaksida chanaba changda yangang hapani mathangda porapna takhaiba morok kharasu hapchilhorage jira se ngauraga takhaiba jira sisu chamus tangkai sima hapchilani hapiba maru marang mayam sigi marakta fadigo maru takhaiba sina khara yamna hena hapani minute 3 gumba ngaurba matungda hujik khaminsinba se mule adudi beson amadi thumse hapa matungda chawrakna minute amagumba gas ki meri se medium da thamaga kahandabida ngaurba matungda hujik chanaba changda mahi hapa yarni ising hapchila matungda beson matum taraga yauriba singche khabai maningsina namaga takhairani adu hujik beson matum taba yauraktre adudi mahi se khara wathini aduna mahi oinaba ising khara mu haijilani aduga porapna takhaiba gulmaris maru se khara hapchilhorage makhum khumjilani aduga gas ki meri se medium da thamaga minute 3 sawhalani sumaina minute 3 sawhanbasida ising che phajana mulani aduga sangom sana thongbagi mahi du su haurani minute 3 sawhala matungda ngasai gi tawthoklaga thamkiba sangom sana sing che hapchilani sangom sana se hapla matungda di makhum hangdoklaga mahi si chu khara kangchena bidongta chawrakna minute ani amaga amu gas ki meri se haida thamaga mahi se khara nangsinaba sawhalani yare sangom sana se ai mahi se yamna di nanghalroge mahi se khara di yawhange tawbane aduna mahi gi changse yare chapchare karigumba mahi se khara nanghaninga di ngaha adum sawhanba ya loira sangom sana thongba sumaina tilhau chanam yaudabida lai gi numita sangom sana thongaga chapsi chu dum hawi tilhau chanam yaudaba sangom sana thongba si chu loramnina ai video singa sigi matang sida luchinjarage thagatjari